कुंट्राहमदोई सुबा आसाम राइफल्स ना ngasi ayuk pung mari makhairom taba dwaida akaknaba paw ama fangbadagi hianglam police station gi CDO unit ki khongbu amaga punna kharungpata thibo humba ki thabak chathabada masing yamlaba khutlai kaya fagat pangamtre additional SP operation kakching binoi chongtham amadi superintendent of police kakching district thokchom bikramjit singh ani gi mityang makhada chathakiba thibo humba ki thabak aduda sakhangdaba singna golden tea haina thaba plastic khau amagi manungda khutlai kaya ama lotuna thamlamki bag asigi manungda yarom khiba khutlai sing adudi magazine yauba carbine ama bolt action 303 rifle ama 2 smoke cell ama SLR magazine ama Insans LMG magazine ama 36 HE grenade manga 303 live round tara AK rifle live round mari 9mm live round taruk SLR live round manga detonator manga blank cartridge mari helmet ani BP base ama military belt ama .56 Insans round taret amadi Nokia mobile handset amana chingba sing asini hianglam police station da phagalaba khulai sing asigi case ama register tawkhre hairi amaga hunoduna leibagi mahutta ekhoi khuding magna angamba thodang loba mathau tai lamdam asida irang tholaktanaba mafam khuding makta ngak seliba security force singbu thagatpam thoi haina power minister thongam biswajit na phongdokre wafam asinga si government of Manipur na sinduna punga manga raksuba Kargil Vijay Divas ki thoram ama ahanba battalion Manipur Rifles banquet hall da pangthoki ba thoram asiga mari leinana phongdokhibani ngasi ki thoram aduda power minister thongam biswajit water resources minister awangbo nyumai social welfare minister haikham dingo education minister thongnaujam basanta kumar PHED minister leisangthem susindro transport minister kasim vasum oinam assembly constituency ki MLA irengbam nalini mayang imphal assembly constituency ki MLA kongkham robindro thangge assembly constituency ki MLA tongbram robindro kumbi assembly constituency ki MLA sanasam prem chandra Wangkai Assembly Constituency की MLA थोंगाम अरुण कुमार लमलाई Assembly Constituency की MLA खोंगबान ताबम इबोमचा पात्सोय Assembly Constituency की MLA सापम के बयाउना पुलिस की मकोक थोंगबा ऑफिसर सिंह अमदी तोंगान बे डिपार्टमेंट सिंह की मरुओइबे थोमी कयासु थोरम अदुदा सरुक याखी थोरम अदुगा मरी लेनना पावर मिनिस्टर थोंगाम विश्वजितना मखाताना हाइखिबदा ngasi haiba numit asi yamna maru oiba numit amani leibak ningbagi wakhalon adu numit asina mayek senghali loinana tungi mirol na mareibak ningbagi wakhalon numit asina chuhalli thoram asina leibak kidamakta thawai thakraba maru oina Kargil lanfamda thawai thakraba makhoigi imung manung ki awabada saruk yari haibadu utli Pakistan na leibak asibu thugaina na ba khona rakhiba lanfam amani adubu punsin bagi wakhalna maithiba pikhibani mamangai dagi hauna lairamliba Manipur gi apunba amadi akoibagi saktam asi ngasi gi mirol na ngak senduna kaihandana thamnana ba hona si hainasu phongdokhi Sarsawa apagi Air Force stations da akoina ko celebrate amadi lariba objective wiski maramsi akhoi hariba Air Force station asigi helicopter unit 152 na Almighty armor haina akoi khangnaba akoi Kargil lanfam se da akoi operation safeguard haidana chouba thodang lawkiba aduga lona hariba operation safeguard se da akoi thona laiba kaya asopan amadi langkiba aduga lona sigibuduga akoi ningchangba aduga akoi yamna tremendous kari haiba historic oiba achievement ama tawkibudu ngasi ningchangnaba haiduna akoi mafam se yamna akoi chauna silaga pangthoi haidana ai thamjage aduga Security Force na Manipur gi ching amadi tampaki chingnaninga oiba mafam singda mahusa gom thibu humbagi tabak chathabada tongan ba mafam dagi khutlai kaya fagat pangam thre Kangpokpi district ki Mongbung Ridge dagi fagat khraba khutlai sing adudi bolt action improvised .303 rifle ama bolt action .303 rifle ani 12 bore single barrel gun ani HE 36 hand grenade mari long range improvised mortar pompi mari M set buffing ani kapayari ba nongmai maru pungani thoi mark 3A2 grenade amani
Nakal amaromda Kangpokpi district ki Gawajang dagi fagatpa ngamkraba khutlaising adudi magazine .22 rifle ama, single bore barrel rifle ama, 9mm pistol ani, 7.65mm pistol ama, HE 36 hand grenade ama, Chinese grenade ama kapayariba nongmay maru ahumni. Nakal amaromda Kakching district ki Waikhong Lafuching dagi fagat pangamkraba potlamsing adudi 81mm mortar cell ama, HE 36 grenade ani amadi cover yauba smoke cell ani ni haina Manipur police control room dagi thadorakpa cherol amana khanghalakli. Assam ke Ahom dynasty ki Mount burial system ama oiriba moidams bu UNESCO World Heritage list ngasi chalakre. Hairiba moidams asina awang nokpok lamdam gi oina ahanba cultural property oina UNESCO World Heritage list ta chanba ngamba oiri. Warep asi India da pangthokiba nifudaruk shuba World Heritage Committee WHC gi mifamda laukibani. UNESCO na sakhangbirakpa sida Assam gi Chief Minister Himanta Biswa Sharma na mahaki ex handle account da UNESCO World Heritage Committee gi member ama oiriba Prime Minister Narendra Modi bu thagatpa phongtokpaga loinana Assam gi miyam bu su thagatpa phongdokhi. Panba yabadi mamangda International Council on Monuments and Sites ICOMOS na Assam gi moidams bu UNESCO World Heritage list ta chalhananaba recommend tawkhibani. Prime Minister Narendra Modi na Kargil Vijay Divas ka mari lainana Kargil War kumjali sing amaga chamapan marfutara mapan da thawaina pontha pikraba India gi lanmi singbu Kargil War Memorial da ikai khumnabu utkre. Panba yabadi kumjali sing amaga chamapan marfutara mapan da thokhiba Kargil War da thawaina pontha pikraba India gi lanmi singi mafam da India pumbada ikai khumnabu utpagi thauram Kargil Vijay Divas pak sanna pangthokli. Numit asida Pakistan bu maithiba piduna India na lan ngamba amadi Operation Vijay loishanba numit oikhi. Operation Vijay da India ke army na Jammu amadi Kashmir da Pakistani lanmi amadi lalauba sing na naron da thazalakhiba lalauba sing adubu khudum chanba ngamkhiba numit amani. BSF ki apunba khongbu amana Tripura da joint operation chathabada masing yamlaba ganja amadi fancy drill sirif fagat pangamkhre. BOP Dhahanpur area da ngarang BSF ki akaknaba paw amagi matung inna police station Jatrapur ga khusam naduna thibu humba ki thabak chathaki thibu humba atuda Iman Mian kauba mioi amagi mayumdagi ganja yawba drum mariga kg kuntra mangarom lumgadaba fancy drill syrup ki bottle lising ahum ga chatet homfu fagat ki Yumbu asibu fanana bohotna bada mafam aduda lairamba miyamna BSF ta nung thomjalakpagi tanja lagduna yumbu adu chenthoki amadi nung thajalakpa aduda BSF ki driver sokhi lonena police ki gari su asok apan nangki hairi. Indo-Myanmar border pillar number 8, 9 amadi 10 new border pillar number 89, 90 amadi 91 manaki ukhul romda bom pokhai bagi thakdok amada Naga army cadre amalai khidre ani amana asok apan nangkre. Thazaba yaba pawgi likhun amagi matung inna haukiba yumja kaisha numita Lalhaulup Kuki National Army Burmana bom asi plan tawduna pokhai hanba oigani hairi. Thawdok aduda laikhidraba Naga Army cadre adugi maming Major Huseya Asumi Naga Army number AB 11362 apokpa Zento Asumi laifam Tosezu village Nagaland ni. Asokapan ng kraba cadre ani adugi maming na case asigi report file tawba matam phawbada identify tawdri. Government of the People's Republic of Nagalim Wung Tangkol region na sinduna laikhidaba Lieutenant Colonel Posthumous Hosia Asumi Sumi region Naga gi thawai yawdraba hakchang mahaki pokna fam lamdamda pudringe gi mangoinana awaba phongtokpagi thoram ama
ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤꯃꯛꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯇꯥꯕ ꯃꯇꯝꯗ ꯎꯈ꯭ꯔꯨꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯀꯤ WTR ꯍꯣꯜꯗ ꯄꯥꯡꯊꯣꯛꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯍꯥꯏꯔꯤ꯫